Isay hꯧdorabani. Anchorna lauba haurai. Bengi mi pumba thoglai. Amuktaiba nupi macha mayamsina magi maming pan-pandana lauba haurai. Moigi ben maming duga amuktaiba loire. Mangal ben haina magi mingdo amuk. Rahul RK Yambung amuktaiba ko kamay haure. Makholduna. Tona. Maya maraksida. Hairaga macheda yenglai. Luciana. Taningde angang ni kaina tumin layo. Pakte. Jailakani. Purnina. Oiradabada khangbagini ita. Nusibani. Kem haijaroi. Adum tawjawda. Tona. Jepurnia. Wathi tawnanuko. Oiradabada. Nupida jaga tawbu nupaduna. Kai phadoino. Purnina. Aiwam haige. Dil tawnase. Nang naise asengwa marupni na khalade. Luciana. Karida. Nang yani dang hayo. Lucia yam chamna khumdorai. Hoi hairai. Yani. Kaino. Ay marup nusibina haiba. Nangse. Aina khwaidagi nusibi. Aigi marupni. Ado. Ngasigi concert memory amadi thamase. Kari memory no thamdese. Haiba loigi ge. Amta marak thalakino. Tona. Adune. Hairai se hana takise. Purnina. Nangi crush to da call do tawro. Kariguma mana paira adi nang no punchi chupa nangi crush oni haibada yare. Kariguma pairak tradi aina haiba wado nang yataba. Tona ay susi yare. Luciana kariwano. Purnina tawro call do ahumlak. Amata pairak traba aina haiba wado yagadabani. Lucia kaim khumde. Maramdi mana magi crush ki mawong di khangjabani. Adubu wakhal amuksu khandarai. Aigi asuklu na tinabi imanabisina haira ibasibo haina. Phone da laukhatlaga call tawi ahanba ring da pairakte. Anisuba amuk tawi adusu pairakte. Last call do adusu pairaktre. Concert ki makholduna tadabani haibadi yaroi. Maramdi Concerto anchor khatang wangang ba matamni. Adubu mayam marang tawbaduda tadabani khanduna message oina suthare. Luciana isay horaba. Adubu reply halakte. Lucia upay leite karibudi tawruni. Matam asuk koina ngaura ibani. Purnina pairaktre ko message thar su halaktre. Ngasidi aywa mahage. Aiga nanga tinarakpase. Sida ngasi phawba ai nangonda wahai amata haide ko. Maramdi aiga nanga marup oibagi mari kainingdabagini. Nangna aiga tinarakpa matamdagi aikhoi tayayna nangse yam pamjabani yam nuksijabani thamoi sengna. Ngasisu aikhoi tayayna nangmu ngairi. Aingonda nangi wari ta saba nangi khonjal taningba matamda Aingoda conference call taw haiba. Ai khangi. Ai khoita yana nang bayam nuksi. Ai khangi bai. Adubu ngasi phawba nangonda haidre. Maramdi ibani gi marup oibagi mari kaina ni gibagi. Ngasi phawba nangonda haidana lagli. Ngasi di ai noin hairage. Tayai gi mataw yengma ngamde. Nupi kaya laklasu tayai kana su pamjarude. Khoida jarude. Nang aibu oijaba thibi marup ni di khanbinu ko. Ai khangi. Nang lai khoi tayaibu nabung ni khali haiba. Aduna ngasi su haiba ngamdri. Haujiksu tayai na nangbu tayai gi mamit na munna phawba yengma ngamjadri. Lucia nang khalo. Tayai na ngasi phawba nanggi mingkaw watarabra. Lucia thoina khanjilude Ras na ngasi phawba magi mingkaw watadri. Lucia mathanda realize tawrai. Adubu kaimta haidokte makha tarakte. Purnina makha tarai. Tayayna aingonda nangi wari haudokbada phawba tonton kaina dum kaujabani. Aina dum noksinbibani. Tonton kaina kawini kaina. Tayayna harini. Pumnamakdagi nangna heli
ꯑꯗꯨꯅ ꯇꯣꯟꯇꯣꯟ ꯁꯅꯥꯅꯤ ꯑꯗꯨꯒꯤ ꯇꯣꯟꯇꯣꯟ ꯀꯧꯔꯤꯅꯤ ꯀꯥꯏꯅ ꯌꯥꯝ ꯇꯧꯖꯕꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇꯌꯥꯏꯅ ꯍꯥꯏꯕ ꯉꯝꯗꯕꯗꯣ ꯑꯩ ꯅꯣꯏꯅ ꯍꯥꯏꯕꯤꯔꯦ ꯏꯅꯝꯃ ꯑꯣꯏꯅ ꯑꯣꯏꯖꯔꯒꯦ ꯑꯣꯏꯔꯣꯏꯗꯕ ꯃꯤꯗ ꯀ꯭ꯔꯁ ꯇꯧꯕ ꯂꯦꯞꯄꯣ ꯏꯁꯩꯁꯨ ꯍꯧꯒꯔꯦ ꯉꯁꯥꯏ ꯔꯥꯖꯅ ꯊꯣꯛꯈꯤꯕꯗꯨ ꯇꯟꯖꯥ ꯄꯤꯕꯤꯕ ꯑꯣꯏꯔꯝꯅꯤ ꯑꯗꯨꯕꯨ ꯔꯥꯖ ꯆꯪꯉꯛꯄꯗ ꯂꯨꯁꯤꯌꯥ ꯍꯥꯏꯐꯦꯠ ꯏꯀꯥꯏꯕꯗꯧꯅ ꯇꯧꯕꯗꯨꯗ ꯀꯩ ꯇꯧꯔꯕ ꯖꯥꯠꯅꯣ ꯈꯜꯂꯤ ꯇꯣꯟꯅ ꯑꯣꯏꯅ ꯏꯔꯥꯡ ꯐꯖꯤꯜꯂꯤ ꯗꯥꯔꯥꯖ ꯑꯆꯥꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯆꯥꯕ ꯉꯝꯂꯔꯣꯏ ꯆꯣꯀ꯭ꯂꯦꯠꯁꯨ ꯌꯥꯎꯔꯤ ꯀꯥꯏꯗꯒꯤ ꯂꯩꯔꯨꯏꯅꯣ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯣ ꯁꯤꯗꯗꯤ ꯌꯣꯜꯂꯝꯃꯣꯏ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯎꯔꯤꯔꯣ ꯃꯄꯥꯟꯗ ꯍꯥꯏꯐꯦꯠ ꯊꯣꯛꯎꯕꯅꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯗꯨꯒ ꯆꯠꯂꯨꯕꯅꯦ ꯔꯥꯖ ꯇꯣꯟꯗ ꯑꯆꯥꯄꯣꯠꯇꯨ ꯄꯤ ꯑꯁ ꯈꯨꯌꯥꯝꯁꯦ ꯑꯩꯈꯣꯏ ꯆꯦꯅ ꯌꯥꯝ ꯄꯥꯝꯖꯕ ꯆꯣꯀ꯭ꯂꯦꯠꯁꯨ ꯌꯥꯎꯔꯤꯅꯦ ꯄꯨꯔꯅꯤꯅ ꯈꯨꯅꯤꯡꯅ ꯊꯤꯜꯂꯤ ꯂꯨꯁꯤꯌꯥꯒꯤ ꯉꯧꯔꯣꯛ ꯉꯧꯕꯤ ꯃꯃꯥꯏꯗꯨ ꯈꯔ ꯈꯔ ꯉꯥꯡꯁꯤꯜꯂꯛꯏ ꯈꯖꯥꯏ ꯑꯅꯤꯗꯨ ꯂꯦꯡꯖꯨꯝꯗ ꯇꯥꯔꯤꯕ ꯁꯝꯂꯥꯡꯁꯤꯡꯗꯨ ꯉꯁꯥꯏꯗꯒꯤ ꯅꯥꯞꯄꯗ ꯊꯦꯛꯀꯠꯂꯝꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯆꯥꯔꯨꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯦꯠ ꯊꯪꯕꯗꯨ ꯐꯠ ꯅꯥꯟꯊꯔꯛꯏ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯜꯂꯤ ꯔꯥꯖꯁꯨ ꯍꯥꯏꯐꯦꯠ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯃꯥ ꯂꯨꯁꯤꯌꯥ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯏ ꯂꯥꯛꯃꯤꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯥ ꯂꯨꯁꯤꯌꯥ ꯀꯩꯁꯨ ꯌꯦꯡꯉꯨꯗꯦ ꯉꯁꯥꯏꯈꯩ ꯌꯦꯡꯅꯤꯡꯗꯕꯒꯤ ꯅꯠꯇꯦ ꯈꯪꯗꯦ ꯃꯥꯒꯤ ꯇꯣꯟꯇꯣꯟꯁꯤ ꯎꯅꯤ ꯈꯜꯂꯗꯤ ꯇꯌꯥꯏꯒꯤ ꯊꯃꯣꯏꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯑꯗꯨꯒ ꯎꯅꯔꯒ ꯌꯦꯡꯕ ꯉꯝꯖꯗꯦ ꯃꯔꯝꯗꯤ ꯇꯣꯟꯇꯣꯟꯅ ꯀꯔꯤ ꯈꯟꯈꯤꯒꯗꯒꯦ ꯈꯟꯕꯗ ꯌꯦꯡꯕ ꯉꯝꯖꯗꯕꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯃꯁꯛ ꯃꯇꯧꯗ ꯅꯨꯄꯥ ꯊꯣꯛꯄ ꯁꯛꯇꯥꯅꯤ ꯁꯦꯠꯂꯤ ꯃꯈꯩ ꯄꯛꯆꯩ ꯇꯥꯟꯖꯥꯗꯨꯗ ꯂꯨꯁꯤꯌꯥꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯀꯅꯥꯅꯣ ꯌꯦꯡꯕꯗ ꯗꯥ ꯔꯥꯍꯨꯜ ꯑꯥꯔ.ꯀꯦ ꯁꯀꯥꯛꯁꯅꯥ ꯏꯟꯀꯃꯤꯡ ꯍꯥꯏꯅ ꯂꯥꯛꯏ ꯂꯨꯁꯤꯌꯥ ꯐꯣꯟꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯉꯒ ꯂꯩ ꯄꯥꯏꯗꯤ ꯄꯥꯏꯗ꯭ꯔꯤ ꯃꯥꯅ ꯉꯁꯥꯏ ꯀꯣꯜ ꯇꯧꯔꯨꯕꯒꯤ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯄꯅꯦ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ ꯐꯣꯟꯗꯨ ꯁꯥꯏꯂꯦꯟꯇ ꯊꯝꯖꯤꯜꯂꯤ ꯀꯩꯗꯧꯅꯨꯡꯗ ꯂꯨꯁꯤꯌꯥꯅ ꯇꯧꯔꯨꯔꯗꯤ ꯄꯥꯏꯔꯛꯇꯕ ꯌꯥꯎꯔꯣꯏ ꯃꯥꯒꯤ ꯐꯅꯌꯥꯝ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯔꯁꯨ ꯃꯥꯅ ꯇꯧꯕ ꯐꯣꯟ ꯄꯥꯏꯔꯛꯇꯕ ꯌꯥꯎꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯐꯥꯎ ꯃꯥꯒꯤ ꯐꯣꯟ ꯍꯥꯟꯅ ꯄꯥꯏꯔꯛꯄ ꯃꯤꯅꯤ ꯀꯔꯤ ꯈꯜꯂꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯃꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯝꯕꯅꯤ ꯄꯨꯔꯅꯤꯁꯨ ꯋꯥ ꯉꯥꯡꯗ꯭ꯔꯤ ꯑꯗꯨꯕꯨ ꯈꯪꯗꯤ ꯈꯪꯉꯤ ꯂꯥꯛꯏꯕ ꯐꯣꯟꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯁꯣꯏꯗꯅ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯑꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯥꯒꯤ ꯇꯌꯥꯏꯒꯤ ꯑꯁꯦꯡꯕ ꯋꯥꯁꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯕꯨꯛꯅꯤꯡ ꯈꯔ ꯌꯥꯡꯕꯒꯨꯝ ꯇꯧꯏ ꯃꯥꯒꯤ ꯃꯔꯨꯞ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯤꯁꯤꯅ ꯀꯩꯁꯨ ꯈꯟꯗꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯎꯠꯂꯛꯏ ꯃꯥ ꯈꯪꯉꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗꯤ ꯋꯥꯏ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯅꯣ ꯈꯟꯕꯗ ꯃꯕꯨꯡꯒꯤ ꯅꯤꯡꯕ ꯌꯥꯝꯅ ꯊꯨꯡꯍꯟꯅꯤꯡꯕꯅꯤ ꯅꯣꯡꯗꯝꯕ ꯃꯥꯅ ꯀꯔꯤꯕꯨ ꯇꯝꯂꯝꯒꯗꯕ ꯑꯁꯨꯝ ꯇꯧꯕꯅ ꯀꯟꯁꯔꯠ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯇꯣꯟꯅ ꯃꯥ ꯋꯥꯔꯦ ꯍꯜꯂꯁꯦ ꯍꯥꯏꯃꯟꯕꯗꯒꯤ ꯍꯜꯂꯛꯑꯝꯃꯤ ꯇꯣꯟꯒ ꯂꯨꯁꯤꯌꯥꯒ ꯀꯨꯝꯍꯧꯔꯦ ꯇꯣꯟꯅꯗꯤ ꯗꯥꯔꯥꯖ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯨꯁꯤꯌꯥꯗꯤ ꯍꯥꯏꯔꯝꯗ꯭ꯔꯦ ꯂꯨꯁꯤꯌꯥꯅ ꯄꯨꯔꯅꯤꯗꯗꯪ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯝꯃꯤ ꯄꯨꯔꯅꯤꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯊꯥꯗꯔꯝꯃꯤ ꯀꯥ ꯌꯧꯔꯕ ꯃꯇꯨꯡꯗ ꯇꯣꯟꯅ ꯆꯦ ꯅꯪꯒꯤ ꯀ꯭ꯔꯁꯇꯨꯅ ꯑꯣꯏꯔꯣꯏꯀꯣ ꯗꯥꯔꯥꯖꯇꯣ ꯌꯥꯝꯅꯁꯨ ꯃꯕꯨꯛ ꯐꯩ ꯅꯃꯥꯟꯅꯕꯤꯁꯨ ꯂꯨꯅ ꯇꯤꯟꯅꯖꯕꯁꯨ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯔꯔꯣꯏ ꯀꯣꯛ ꯌꯥꯔꯣ ꯀꯩꯅꯣ ꯇꯥꯅꯤꯡꯗꯦꯀꯣ ꯑꯝꯇ ꯋꯥꯊꯤꯗꯤ ꯐꯅꯕ ꯍꯥꯏꯕꯤꯔꯗꯤ ꯌꯥꯔꯣꯏ ꯅꯪꯗꯤ ꯀꯩꯝ ꯀꯥꯟꯅꯔꯣꯏꯌꯦ ꯅꯪꯅ ꯇꯧꯖꯁꯥꯏꯗꯣ ꯅꯨꯄꯤ ꯑꯃꯗ ꯑꯃꯨꯛ ꯆꯒꯠ ꯑꯃꯗ ꯑꯃꯨꯛ ꯆꯒꯠ ꯑꯗꯨꯅ ꯅꯪꯒꯤ ꯇꯨꯡꯗ ꯀꯩꯝ ꯅꯨꯡꯉꯥꯏꯔꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯤ ꯇꯥꯅꯤꯡꯗꯦ ꯋꯥꯔꯤ ꯍꯥꯏꯗꯥꯏꯅꯦ ꯇꯨꯝꯃꯣ ꯃꯤ ꯆꯦ ꯄꯨꯔꯅꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯆꯦ ꯑꯩꯗꯤ ꯅꯣꯏ ꯑꯅꯤꯒꯤ ꯈꯨꯇꯤꯟꯅꯁꯦ ꯌꯥꯝ ꯀꯜꯂꯛꯏꯗ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯔꯣꯏ ꯇ꯭ꯔꯨ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯒꯦ ꯆꯦ ꯄꯨꯔꯅꯤꯗꯣ ꯏꯀꯥꯏꯒꯤꯅꯤꯀꯣ ꯑꯩ ꯉꯁꯥꯏ ꯋꯥꯗꯤ ꯌꯥꯝ ꯍꯥꯏꯅꯤꯡꯉꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯗꯦꯅ ꯍꯥꯏꯗ꯭ꯔꯕꯅꯤ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯁꯦ ꯅꯪ ꯗꯥꯔꯥꯖꯇ ꯂꯩꯍꯧꯔꯒꯦ ꯍꯥꯏꯗ꯭ꯔꯤꯗꯣ ꯀꯩꯅꯣ ꯆꯦ ꯅꯪ ꯋꯥ ꯌꯥꯝ ꯈꯪꯃꯟꯗꯦ ꯑꯉꯥꯡꯅ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨ ꯈꯪꯉꯕ ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯀꯥꯏꯔꯤꯕ ꯈꯪꯉꯕ ꯀꯩꯒꯤ ꯏꯀꯥꯏꯔꯤꯕ ꯅꯪꯒꯤꯁꯦ ꯌꯥꯅꯤꯡꯉꯤꯔꯣ ꯃꯥꯅꯗꯤ ꯅꯪ ꯈꯪꯗꯦꯅ ꯂꯩꯔꯝꯅꯦ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯔꯅꯤꯅ ꯂꯣꯏꯅ ꯍꯥꯏꯔꯝꯃꯅꯤ ꯆꯦ ꯌꯥꯔꯣ ꯀꯩꯅꯣ ꯑꯗꯨ ꯐꯕ ꯅꯨꯄꯥꯗꯨꯕꯣ ꯇꯥꯅꯤꯡꯗꯦ ꯉꯝꯃꯣꯏ ꯏꯃꯥꯟꯅꯕꯤꯁꯨ ꯀꯥꯏꯅꯔꯣꯏ ꯑꯁ ꯅꯪ ꯁꯤꯗꯤ ꯄꯦꯜꯂꯕꯅꯤ ꯅꯪꯒꯤ ꯀ꯭ꯔꯁꯇꯣ ꯑꯣꯏꯔꯨꯏ ꯅꯅꯥꯎ
Noina khangdrasu magi magun chap chana khangi nangsu wari sanaraga dum khangi ma kayam phaba mi no haibado adudi hauji phone to parak pre yenge aduga wari sanage isai loida ngaram gini ye ngamarai haujikte waramani kaino ngasai khongi do khangdro mana nang khajik tang orasu khanbo oradi ngasai ma call parak pa yaina message tang orasu tharak pa yai ngasai ko lakoda magini aido tayai leibaduda paibada tallaba ngasai khangdre wakhal muna khalo walore sida che nang nate nana ngasai wa ma hage nang su khangjalo crash khuding thungnani leite adubu khangde nangna khangdaba wa yamna lei kariwa nanaw bida walot bigam tawina nangi crash to arki oidoine adoine rasi am kangido kanade che wari liro lokhat pa yabra yengbige Lucia tapna wari liba haurai aina magi phone number lawa numita ai call tawba ngamde ikaidana message ti dum thanai matam khar lairaga ai boarding de changi phone pai biya de boarding de aduna ai 11 12 phone pai de aina job lorakpada adum Bangalore changi paw sum phau na tre matam khar lairaga Facebook pai ba hairak timing ni aduda Purniga mutual friend oirame friend request thajile adaidi aisu photo di amta hapte adubu ebi pai da ngari bagi dedi macha ani khaki picture oina hape wording da waiting for you always and forever na thaba ma agi profile oina hape adubu aini khambra khangde accept ore agi crush tongale ai ma bu nuksiba kem phaude crush oina laigadabani khale aina mabu nungsiba phauhangi banumita che makhadi adugi matungda messenger da message thane yamna kuina aina second year karakpa matamni third year karakpa phauba adudagi nongma na oina haire nangse nupi ataiga manadena aina kaidorage haise nangdi nupi miyam koibani na khangi oiramni na haiba masu nokthore aduga nupi miyam koibagi wadudi tokro nangna thanta thijinjo ai karamba mino do aina hairasu nangna thajadoi leite adum sakti kakpa manbani wangang sangang dasu adumaina ga hairakpado ai iyam ka jani amu yong hairi sini kaina ga haibidoni aina masa yong kobi bani wariyam ne rami jani ne chepuni dadi haidra haibasu yaramni haidabasu yaramni kawbagi exam yawabasu yawbani ibaini matang jadabagi adum kharadi hairamni kawre nupana hagi wari pakna sanade dai baini aduga ngasi tawrami sina kari yari tumo ai hangjit mumbai chatoini kaidoba ai tholak tangari imanabi amagi lohongba yawa tiket ka avani nang tholak pani ngari se papa ga mama ga nangal lehaunaba kuiroi 1 week ni nathanta ahoy ithanta natradi kanaga chatorige halapugi ticket ka aba kaktri yawaga ka age kuiroi 1 week ni haibagi wani 4 days mu oigadra papa ga mama ga moibani de so hairabani aiga college ta yamluna tinarapi efrindo khangbra adugi lohongbani o ahoy tumase ai tumninge pungsu thenge tumo good night Lucia phone da haiphet pai khatlaga yengi message mari lerami amana Purnigi ni Luciana Rahul si RK ni khanghodabagi da Rahul adum kawi kona khangakpada da Rahul RK haina number do save tawi Purnigi do hana parai good night inama aigi marup nungsibi hairaga love emoji mayam ama thajilami Luciana mo good night haina thai ahen makha tawa wadi haidre da Rahul RK gi message to amuk pai khara kakpa mawungda wado tharai kastaude haina hala ami wahanga dabale kol pai drga gino ai ke dori hanga kano khangna
ꯃꯦꯁꯦꯖ ꯑꯍꯨꯝꯁꯦ ꯂꯩꯔꯝꯃꯤ ꯃꯦꯁꯦꯖꯇꯨ ꯂꯨꯁꯤꯌꯥꯗꯤ ꯍꯩꯅꯔꯦ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ ꯈꯜꯂꯤ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯀꯣꯛ ꯆꯥꯛꯆꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯈꯔ ꯐꯥꯎꯔꯤ ꯀꯥꯏꯅ ꯀꯥꯛꯏꯕ ꯒꯥꯏꯗꯨꯔꯣ ꯂꯨꯁꯤꯌꯥꯅ ꯃꯦꯁꯦꯖ ꯑꯃ ꯍꯜꯂꯤ ꯀꯩ ꯈꯨꯍꯥꯏꯅꯣ ꯑꯗꯨꯅ ꯇꯨꯝꯃꯣ ꯍꯣꯏ ꯇꯨꯝꯃꯣ ꯑꯩ ꯍꯜꯂꯛꯑꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯪꯅ ꯇꯧꯕ ꯂꯣꯏꯅ ꯎꯔꯝꯃꯣꯏ ꯈꯪꯉꯝꯃꯣꯏꯅ ꯈꯟꯕ꯭ꯔꯣ ꯂꯨꯁꯤꯌꯥ ꯉꯥꯏꯍꯥꯛ ꯉꯛꯅ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯈꯪꯗ꯭ꯔꯗꯤ ꯇꯨꯝꯃꯣ ꯐꯖꯅ ꯍꯥꯏꯔꯝꯃꯣ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏ ꯀꯟꯁꯔꯠ ꯂꯥꯛꯑꯒ ꯅꯪ ꯂꯥꯛꯑꯦ ꯍꯥꯏꯗꯦꯀꯣ ꯀꯃꯥꯏꯅ ꯎꯔꯤꯕ ꯅꯨꯄꯥꯅꯒ ꯅꯥꯀꯟꯗ ꯂꯦꯞꯄꯗꯣ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯄ ꯈꯪꯅ ꯈꯪꯅ ꯄꯥꯏꯗꯕ ꯅꯠꯇ꯭ꯔꯣ ꯂꯨꯁꯤꯌꯥ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯀꯃꯥꯏꯅ ꯈꯪꯉꯝꯃꯤꯅꯣꯅ ꯃꯥꯅ ꯂꯣꯏꯅ ꯎꯔꯒ ꯂꯩꯔꯝꯕꯗꯨꯗ ꯗꯥ ꯔꯥꯍꯨꯜ RK incoming ꯂꯨꯁꯤꯌꯥ ꯐꯣꯟꯗꯣ ꯇꯞꯅ ꯄꯥꯏꯈꯠꯂꯦ ꯐꯣꯟ ꯀꯌꯥꯝ ꯀꯨꯏꯅ ꯈꯤꯡꯍꯟꯗꯣꯏꯅꯣ ꯅꯈꯨꯠꯇ ꯃꯦꯁꯦꯖ ꯇꯥꯏꯄꯤꯡ ꯇꯧꯔꯤꯗꯣ ꯄꯥꯏꯈꯠꯄ ꯌꯥꯗ꯭ꯔꯣ ꯍꯥꯟꯅ ꯐꯣꯟꯗꯣ ꯂꯥꯛꯑꯦ ꯈꯪꯉꯗꯤ ꯂꯨꯁꯤꯌꯥꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯝꯒ ꯄꯤꯗꯦ ꯂꯨꯁꯤꯌꯥ ꯇꯞꯅ ꯍꯪꯉꯛꯏ ꯗꯥ ꯔꯥꯍꯨꯜ ꯅꯪ ꯌꯨ ꯊꯛꯄ꯭ꯔꯥ ꯊꯛꯇꯦ ꯀꯩꯒꯤ ꯌꯨꯅꯣ ꯑꯩ ꯌꯨ ꯊꯛꯄ ꯍꯩꯇꯦ ꯅꯆꯤꯟ ꯊꯤꯅꯣ ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯔꯕꯅꯤꯅ ꯅꯪ ꯈꯨꯝꯕꯝ ꯂꯩꯔꯝꯃꯔꯣꯏꯅꯦ ꯅꯪ ꯀꯟꯁꯔꯠꯇꯣ ꯌꯦꯡꯕ ꯂꯥꯛꯅꯤꯡꯉꯗꯤ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯌꯥꯗ꯭ꯔꯣ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗ ꯄꯤꯔꯛꯑꯣꯏꯗ꯭ꯔꯣ ꯑꯩꯗꯣ ꯂꯥꯛꯃꯤꯟꯅꯅꯕ ꯀꯅꯥꯝ ꯂꯩꯇꯦ ꯑꯗꯨꯏ ꯍꯥꯏꯗꯕꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯄꯨꯔꯅꯤꯅ ꯍꯧꯔꯛꯄꯅꯦ ꯑꯗꯨꯒꯤ ꯂꯥꯛꯄꯅꯦ ꯃꯣꯏ ꯄꯥꯒꯤ ꯇꯤꯀꯦꯠ ꯐꯪꯉꯦꯅ ꯔꯥꯍꯨꯜ ꯄꯨꯔꯅꯤ ꯀꯅꯥꯅꯣ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦ ꯂꯨꯁꯤꯌꯥꯒꯤ ꯃꯔꯨꯞ ꯑꯃꯠꯇ ꯔꯥꯍꯨꯜꯅ ꯈꯪꯕ ꯅꯠꯇꯦ ꯃꯥꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯂꯨꯁꯤꯌꯥ ꯍꯣꯏꯒꯤ ꯏꯃꯨꯡ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯕꯕꯥ ꯃꯅꯥꯎꯅꯨꯄꯤ ꯀꯔꯤ ꯃꯤꯡ ꯀꯧꯏ ꯀꯔꯤ ꯇꯧꯔꯤ ꯐꯥꯎꯕ ꯅꯣꯡꯃꯇ ꯍꯪꯕꯤꯕ ꯅꯠꯇꯦ ꯃꯥꯅ ꯚꯥꯞ ꯑꯣꯏꯔꯨꯗꯕꯒꯤꯔ ꯈꯪꯗꯦ ꯐꯔꯦ ꯇꯨꯝꯃꯣ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ ꯀꯩ ꯈꯨꯍꯥꯏꯅꯣ ꯑꯗꯨꯗꯤ ꯇꯨꯝꯃꯣ ꯇꯨꯝꯈꯤꯔꯣꯏ ꯑꯩꯗꯤ ꯍꯣꯏ ꯗꯥ ꯔꯥꯍꯨꯜꯗꯤ ꯀꯩꯗꯧꯈꯤꯗꯣꯏꯅꯣ ꯇꯨꯝꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯍꯧꯖꯤꯛꯄꯣ ꯏꯅꯝꯃꯒ ꯋꯥꯔꯤ ꯁꯥꯈꯤꯗꯣꯏꯔꯥ ꯍꯪꯕꯅꯦ ꯂꯨꯁꯤꯌꯥ ꯍꯥꯏꯍꯧꯔꯒꯦ ꯃꯇꯥꯒꯨꯝ ꯍꯥꯏ ꯁꯤꯒꯤ ꯋꯥꯁꯤ ꯃꯥꯅ ꯔꯥꯍꯨꯜꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯥꯏ ꯑꯩ ꯅꯨꯄꯤ ꯀꯣꯏꯗꯦ ꯇꯨꯝꯃꯣ ꯑꯩ ꯇꯨꯝꯃꯒꯦ ꯍꯣꯏ ꯇꯨꯝꯃꯣꯅꯦ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯨꯝꯈꯤꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯂꯨꯁꯤꯌꯥ ꯔꯥꯍꯨꯜꯒꯤ ꯃꯔꯝꯗ ꯌꯥꯝꯅꯃꯛ ꯈꯪꯗ꯭ꯔꯕꯁꯨ ꯈꯔꯗꯤ ꯈꯪꯉꯤ ꯇꯨꯝꯃꯅꯤ ꯅꯪꯁꯨ ꯇꯨꯝꯃꯣ ꯑꯉꯥꯡ ꯆꯩ ꯂꯥꯛꯀꯅꯤ ꯉꯟꯅ ꯇꯨꯝꯃꯣ ꯃꯄꯥꯟꯗ ꯂꯩꯕꯒꯤ ꯍꯩꯅꯕꯤꯗꯣ ꯇꯧꯅꯨ ꯁꯤꯗꯗꯤ ꯉꯟꯇꯥ ꯇꯨꯝꯃꯣ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯀꯣꯛ ꯍꯥꯏꯌꯣ ꯌꯥꯝꯅ ꯀꯣꯜꯂꯛꯀꯅꯨ ꯅꯨꯄꯤꯅ ꯀꯣꯟꯗꯥ ꯇꯧꯕꯁꯦ ꯑꯩ ꯍꯩꯅꯗꯦ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕꯗ ꯄꯪꯊꯒꯗꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯩꯅ ꯀꯔꯤ ꯀꯣꯜꯂꯒꯦ ꯍꯥꯏꯁꯦ ꯐꯔꯦ ꯑꯗꯣ ꯑꯩꯁꯨ ꯊꯝꯃꯒꯦ ꯇꯨꯝꯃꯣ ꯗꯥ ꯔꯥꯍꯨꯜꯁꯨ ꯋꯥ ꯑꯃ ꯍꯥꯏꯅꯤꯗꯨꯗꯤ ꯍꯥꯏꯔꯝꯃꯨ ꯔꯥꯍꯨꯜꯁꯦ ꯅꯨꯄꯤꯗ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯨꯁꯤꯌꯥꯗꯗꯤ ꯑꯗꯨꯝ ꯁꯥꯅꯤꯡꯕ ꯐꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯃꯥꯒꯤ ꯅꯝꯕꯔ ꯂꯧꯕꯁꯤ ꯃꯥꯅ ꯃꯉꯥꯜ ꯕꯦꯟꯗ ꯖꯣꯏꯟ ꯇꯧꯔꯛꯄꯗꯒꯤ ꯉꯁꯤ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔ ꯑꯐꯥꯎꯕ ꯑꯣꯏꯔꯁꯤꯐꯥꯎ ꯃꯉꯣꯟꯗ ꯅꯝꯕꯔ ꯂꯧꯕ ꯂꯦꯞꯇ꯭ꯔꯤ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯒꯤ ꯃꯤꯅ ꯐꯥꯎꯕ ꯅꯦꯛꯄ ꯍꯧꯔꯛꯂꯕꯅꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯌꯥꯝꯕ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯇꯥꯟꯅꯔꯤ ꯏꯟꯁꯇꯥꯗ 61K ꯐꯣꯂꯣꯋꯔꯁ ꯐꯣꯂꯣꯋꯤꯡ 0ꯅꯤ ꯂꯨꯁꯤꯌꯥꯅ ꯌꯥꯔꯦ ꯗꯥ ꯔꯥꯍꯨꯜ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯗꯥ ꯔꯥꯍꯨꯜ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯥꯏꯅꯦ ꯇꯨꯝꯃꯣ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ ꯑꯩꯗꯣ ꯃꯨꯝꯕꯥꯏꯗ ꯍꯪꯆꯤꯠ ꯆꯠꯂꯨꯒꯦ ꯇꯧꯕ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯆꯠꯂꯨ ꯀꯩꯅꯣ ꯊꯝꯃꯒꯦ ꯑꯩ ꯍꯣꯏ ꯁꯤ ꯍꯥꯏꯔꯒ ꯂꯨꯁꯤꯌꯥꯅ ꯑꯣꯏꯅ ꯊꯝꯃꯤ ꯅꯨꯆꯥ ꯑꯣꯏꯕꯤ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯒꯅꯤ ꯃꯥꯅ ꯈꯣꯏꯗꯥꯖꯕ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥꯗꯤ ꯍꯥꯏꯖꯅꯤꯡꯕ ꯇꯝꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯖꯅꯕꯒꯤ ꯇꯟꯖꯥ ꯄꯤꯗꯕ ꯍꯥꯏꯕꯁꯦ ꯀꯔꯝꯕ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯕꯨ ꯂꯨꯁꯤꯌꯥꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯔꯥꯍꯨꯜꯗ ꯅꯣꯡꯃꯇ ꯎꯠꯊꯣꯛꯇꯦ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯗꯣꯛꯏ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯑꯗꯨꯕꯨ ꯂꯨꯁꯤꯌꯥꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅ ꯔꯥꯍꯨꯜꯗ ꯅꯪ ꯑꯩꯒꯤ ꯀ꯭ꯔꯁꯅꯤ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯉꯥꯎꯖꯩ ꯄꯥꯝꯖꯩ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯊꯃꯣꯏꯗ ꯂꯣꯠꯅ ꯉꯥꯎꯖꯕ ꯈꯛꯇꯅꯤ
Minute fade. Rahul du amuk call tawsilai. Lucia phone du tapna paikhatli. Rahul na. Ay nangwanda phone thamo na haikibra. Ha. Da Rahul na tumo hari dudi. Adugi thamaba isu. Ado phajana hairamba yadra thamage na. Hari dudi. Nachindu khumno yengningde. Lucia tumina amuk lay. Rahul na amuk hangai. Mumbai da gado bujatoy no. Masiga sakak sanasina khali sikari no khangdre kok pungauri Lucia di. Amuk normal da ngangakani, amuk na yam takhat na. Magyan tadre. Luciana, hangchit ni. Imanabigi lohong baya wachat kadabani. Efrin gi. Aiga yam luna tinaba. Midi lohong kidaure, nang di kidawrige. Aigi di bor laitrida. Matam suwatli. Thaba amadi tawkige khali. Phai, tawtho. Tumu thengi. Hoi, good night. Good night.